Imphal Cycle Lambi Sembagi Thabak Yengsinkre Pangai amasung Khundrakponggi Khunja Singga unaduna wari sanakre. Housing duna thamliba Khunja Singh Pinaba Kangpokpida combing operation chathakre. Imphal Eastagi pre-park ama phare. Naga Kuki ki body signature 30 blockade asina highway sing paralyzed oire thau gi awatpat leirakadra mi binary. Fazinduna thamliba Naga Khunja Singh Thadoraktabagi Mayokta UN Sina Inter District Economic Blockade Lauthokre. Anova E-KYC rules in Chatnanabagi honoring Cherakta LPG black market ki mamal atiya pakna wangkre. Kurumzari ISCOM News Meeting Tabiri Bupumna Mapu Nishita Iring Babna Taramanukchari Hose Pungzasi Gi Oiva Pau Miyam Desandok Pizari. Imphal Cycle Lambi ki hosdik paikhatliba improvement work sing ngarang Chief Minister Yumnam Khemchan Singna hakthengna na chatuna lambi sembagi thabak sing yengshin khibaga loinana mari leinaba official singna lambi sembagi thabak asi quality leina matam chana loishinaba direction pikre. Chief Minister Secretariat ki thadora pacherol amagi matung ina Chief Minister Yumnam Khemchan Singna ngarang hakthengna na chatuna hosdik Imphal Cycle Lambi sembagi thabak sing yengshin khibaga loinana lambi sembagi thabak paikhatliba work agency oriba Public Work Department PWD ki Chief Engineer Chongtham Biswachandrana Chief Minister da hosdik paikhatliba Imphal Cycle Lambi ki improvement work singi progress report sing paudam ki Imphal Cycle Road Improvement Project asi Chief Minister na chahi asi ki March 13 da flag off tawkhibani lambi sembagi thabak sing yengsiluraba matung Chief Minister gi khongchat adubu pangai amasung khundrakpam da leiriba miyamna harau tayamna okhibaga loinana khunja sing aduna hauzik thengnariba khudong chadaba amadi awaba thengnariba singi matangda paudam khibaga loinana mafam sing aduda basic amenities sing amasung infrastructure sing fagat hanaba government na honabiyu haina taksin ki Khunja Singh wakat taraba matung Chief Minister na Khunja Singh da government asina mafam adudagi chaukat thaurang public welfare amasung local infrastructure sing fagat hanaba ngamiba makai honagani haina fongdokhi Thasagi Tarahumdoida Kangpopi District ki IT Rota Leba Kojim Khulmanakta Thadogi Church leader ahum amadi driver ama militant singna ambush tawduna hat khraba matung Kuki militant singni chingnaba singna Leilon Kuki village tagi Naga Khunja kun fazin khiba amadi tungda nupi angang yamna Naga Khunja taramari thadora khraba matung nupa ngaktan Naga Khunja taruk hauzik fawba mafam khangdana leiriba sigamari leinana fazin duna thamliba Naga Khunja singa sibu thina bagi damag ngarang Kangpopi District ki manung chanba Leilon Wi-Fi amasung Kharam Wi-Fi khul singda leiba chingi mafam singda security forces singna combing operation chathakre hairi amadi security forces singna chingnaba kuki khul singda mi thibagi operation sing asi hauzik phawba chathari hairi amaromda Manipur Police amasung Central Security Forces singi apun batim amana ngarang Imphal East Haingang Police Station gi manung chenba Khabam Lamkai Makhale kaida chathakhiba search operation da aina thingkrabala hawlum pre-paki active kadarama fare Hariba misagasi langmaidong dagi Laisham Ziban Singh chahi kuntraga nipan kauba miyoi asi phabangam khre hairi
थासकी तरा हुमदोइदा कांगपोपी डिस्ट्रिक्ट की आईटी रोड लेबा कोजिम खुल मनाक्ता थादोगी चर्च लीडर अहुम अमदी ड्राइवर अमा मिलिटेंट सिंह ने एम्बुश तौदुना हाटख्रबा मतुंग कुकी अमसुंग नगा सिविलियन सिंह फाजिंदुना थंबगी मायोक्ता कांगलुब अनियसिगी सोशल आउटफिट सिंहना हौजिक नगा अमसुंग कुकी जोना खुंदारिबा मफम सिंहदा चथरिबा इकोनॉमिक ब्लॉकेड असिना मरम ओइरगा स्टेट असिदा पेट्रोलियम प्रोडक्ट सिंह खुदसेमगी अवाटपा थोकहल्ले कम्युनिटी अनियसिना चथरिबा इकोनॉमिक ब्लॉकेड असिना स्टेट असि फाउदुना चटलिबा नेशनल हाईवे सिंगदा पोचै पुबा अमदी ऑयल टैंकर सिंग चथौक चसिन तौबा थिंखिबा असिना मरम ओइरगा इम्फालदगी कोहिमा फाउदुना गुवाहाटी समनरिबा नेशनल हाईवे 102 गी परिंगदा पोचै अमदी पेट्रोलियम प्रोडक्ट सिंग पुबा टैंकर चाट्रुक लोम पंदुना लेरी हाइरी मसिगी मथकता नेशनल हाईवे 37 इम्फाल सिलचर लंबी परिंगी नोनेदा ऑयल टैंकर अमसुंग एलपीजी पुबा टैंकर चामरम पंदुना लेरी हाइरी अदुबु स्टेट गवर्नमेंट नोने डिस्ट्रिक्ट पंदुना लेरीबा टैंकर सिंग एस्कॉर्ट का लोइनना ngasi इम्फाल पुथोरकदबा सेम साखरे हाइरी कुकी इनपी मणिपुर के आईएम अमसुंग यूनाइटेड नगा काउंसिल यूएनसी ना कुकी अमसुंग नगा ताबा मफम सिंगदा थासिगी तरा हुमदोइदा कांगपोपी अमसुंग नोने डिस्ट्रिक्ट की मफम सिंगदा चर्च लीडर अहुम अमसुंग खुंजामिचम हाटखिबगी मतुंग तारकपदा शटडाउन सिंग लाउथोक्तुना लाखिबनी अमरोमदा चथरिबा ब्लॉकेड असिना मरम ओइरगा सप्लाई लाइन सिंग कक्खिबदगी पेट्रोल पंप सिंगदा थाउगी अवाटपा लेरखिबनी स्टेट असigi पेट्रोल पंप सिंगदा थाउगी अवाटपा लेरिबा असि स्टेट असिदा थाउगी अवाटपागा मरी लेनदे इम्फाल एयरपोर्ट मनाक नकना लेरिबा मालोम ऑयल डिपोर्ट असिदा थाउ मरांग काइना लेरी अदुबो आउटलेट सिंगदा थाउ थानबगी ऑयल टैंकर सिंग मसिंग वाटना लेबा मरमना पेट्रोल पंप सिंगदा थाउगी अवाटपा लेबनी हाइना ऑफिसर अमना फोंदोरखली नॉर्मल ओइना नुमित खुदिंगे मालोम लेरिबा ऑयल डिपोर्ट असिदा टैंकर सिंगना पंप सिंगदा थाद्रिंगे ममांगदा लाखिबनी अदुबो हौजिक चथरिबा ब्लॉकेड असिना मरम ओइरगा ऑयल टैंकर कया हाईवे सिंगदा पंदुना लेखिबनम टैंकर गी अवाटपा लेबनी अदुगा स्टेट असिदा हौजिक लेरिबा प्राइवेट ऑयल टैंकर सिंगना लोडिंग चार्ज असि यामना नेमली हाइदुना थाउ लोड तौबियु यादना लेरिबा असिसु पंप सिंगदा थाउगी अवाटपा लेरिबा असिगी मरम अमनी हाइदी पास्टर अनि याउना नगा सिविलियन तरुक फाजनदुना थमलिबा सिंग टेक्ता काइदुना थादोरकनबा डेडलाइन कया पीख्रबसु हौजिक फाउबा थादोरक्तबगी मायोक्ता नगा सिंगे एपेक्स बॉडी अमा ओइरिबा यूनाइटेड नगा काउंसिल यूएनसी ना नगा सिंग ग खुंदारिबा नेशनल हाईवे सिंगदा इंटर डिस्ट्रिक्ट इकोनॉमिक ब्लॉकेड लाउथोख्रे वर्किंग कमिटी ऑफ द यूएनसी ना ngarang thokiba statement amaki matung ina thasagi taramarida council asina governor da memorandum pishinduna kuki militant singna leilon wifi amasung sapar maina dagi phajanduna thamkiba naga khunja kun pung kun mari gi manungda tekta kaiduna thadokna ba taksinki कुकी मिलिटेंट सिंह फाजनदुना थमखिबा नगा खुंजा कुनगी मनुंगदा खुंजा नुपी अंगांग याउना तरामरी थासिगी तरामंगागी अयुक्ता थादोरखी अदुगा लेमहौरिबा पास्टर अनि याउना नगा सिविलियन सिंह टेक्ता काइदना थादोरकनबगी दमक गवर्नमेंट थासिगी तरातरुकी नुंगथल पुंग अनि फावबा मतम पिबियु हाइरखी अदुगा सिक्योरिटी एजेंसी सिंहनसु फाजनदुना थमलिबा नगा खुंजा सिंह असि था ऑपरेशन सिंह चथदुना लेरी अमदी यूएनसी ना थमखिबा डेडलाइन असि अनिरक शुख्रे हाइना चेरोल असिना फोंदोरखली काउंसिल असिना फाजन किबा नगा खुंजा सिंह थादोरकनबगी पीखिबा डेडलाइन सिंह लोइख्रबसु मरी लेनबा अथॉरिटी सिंह ना फाजनदुना थमलिबा नगा सिविलियन सिंह असि हौजिक फावबा रेस्क्यू तौबा अमदी थौदोक हनबा ngamdri हाइना मराल सिरदुना फाजनदुना थमलिबा नगा सिविलियन सिंह असि टेक्ता काइदना नत्रगा रेस्क्यू तौबा ngamdriba फावबा यूएनसी ना नगा ताबा मफम सिंगी नेशनल हाईवे सिंगदा इंटर डिस्ट्रिक्ट इकोनॉमिक ब्लॉकेड असि ngarang खुदक्तगी चथबा हौखिबनी हाइना यूएनसी गी मीडिया सेल ना फोंदोरखली स्टेट असिदा अनौबो ओइना E-KYC वेरिफिकेशन मैंडेटरी ओहेंदुना LPG रिफिल सिंग तौनबगीदमक ऑनलाइन प्रोटोकॉल सिंग चटननबा LPG एजेंसी सिंगना होटनरिंगै चेरक असिदा LPG डोमेस्टिक सिलिंडर अथनबा ममल असि खंगवांग वांगखतना ब्लैक मार्केट दा अथनबा सिलिंडर अमगी ममल असि लुपा 2,400 तंपाकी डिस्ट्रिक्ट सिंगदा लेनरी
Black market da athanba LPG cylinder gi mamal wangkhatliba asi miyamna hauzik West Asia da United States amasung Israel ga loinana Iran da landa chathariba asida LPG amasung atai petroleum products awat palerak pa yai haina mipainari ngai cherak asidani Miyamna state asida su LPG cylinder sing panic buying tawduna he na leshina bahot na duna lady Ministry of Petroleum na pirakhiba directive amaki makhada Manipur state asida chahi asigi March 9 dagi hawduna consumer sing na tangai phadana E-KYC verification complete tawruba matung LPG refill tawna bagi damak registered tawraba mobile number dagi online book tawduna delivery authentication code DAC asi logadabani hairi Anoba system ase distribution streamline taunaba amasung chang naina delivery sing taunabagi damaktani haina official singna fongdokli adubu system ase state asida hek hawdokpadagi LPG booking tawbagi chang ase khanghan hanthaduna leidi aduga regular consumer gi masing ase lakh taruktagi lakh ahumda hanthakre aduga LPG seasonariba singna digital verification amasung booking process taunabagi damak struggle tawduna leidi Mari lainabo authorities singna akanba regulation sing chatna handuna honarabasu state asida LPG gi awatpa adumak leidi aduga athanba LPG cylinder sing ain kaina black ta yonba amadi domestic cylinder sing diversion tawbagi masing asi nomagi hengalakli State asida cylinder sing black market tawriba si tongan ba channel sing da circulation tawduna consumer gi refill sing agency sing na diversion tawba amadi consumer sing na athanba cylinder sing agency sing dagi deliver tawraba matung amuk subsidized rate ta yonthorakpagi thawong sing asinai hairi Hiramasiga mari lainana consumer sing makoigi DAC number asi atopa miyoi singda share tawroidabani masina delivery process ta compromise tawbada achauba mateng pangani haina official singna fongdorakli Amaramda government department singda leiriba canteen singdadi hauzik fawba domestic refill sing sizinaduna leiba thengnari masina consumer singi marakta LPG distribution network ki section sing thugaiduna black market trade asi state asida paksana chatharabra haibagi chingnaba sing leire hairi Cookie narco terrorist group organization singna chathakiba Mathong hoktaba thawong singna oirakhiba fibam sing asi Cookie Students Organization KSO Delhi and NCR na thasigi taratarukta makhoigi oiba inflammatory narrative singa loinana statement thoktuna nagagi lalhonglu NACN IM da taisiliba asida NACN IM na akanba maongda condemn tawrakli NACN IM gi statement asida Cookie student body asina mathong maram khangdaba politically motive tawduna maram chadana semjin ba sajinba pawda yumpham oiraga thokiba statement asina irang mayuk nariba state asida community shingi marakta thazana da bapokhan bata natana kanglo furup singi marakta tension wangkar hali hairi marik chumba judicial finding laitaba natraga lawful evidence sing laitaba thagdok singi maral sing akhanba community organization amasung lanai miyoi singda tatana taishiliba asi irresponsible oi bayaba ngamloi hairi Cherola Cinema Kataraduna NACN IM na karigumba hiram amatada terrorism unlawful armed activities sing natraga organized criminal operation singa samnaba amasung saruk yakhiba leitri Praman leitaba maral sing siduna amak pawakhalon galoina na community singda lana uhannaba hotnariba asida NACN IM na yaningdaba fongdokladuna sasinaba political propaganda amasung miyambu lana punnaba hotnariba asida yaningdaba fongdorakli Public platform sing amasung student organization sing na sajanaba wari sing miyamda fongdoktuna hostility amasung social unrest hangatna bahotna bagi mahutta mating leina santi moral value amasung factual integrity leina bahotna gadabani hairi NACN IM gi statement asina kanagumba miyoi natraga organization na logi ayaba yaudana miyoi ama natraga organization amada maral siba yade thawong sing asi chatharam labadi genereba miyoi natraga organization defamation amasung incitement tawba yai maram asina NACN IM na akanba warning galoinana Kanagumba miyoi natraga organization singna aranba pawda yumfam oiraga defamatory communal amasung inflammatory statements singi community natraga organization singda tawba kudakta lepkadabani hairi asigumba thawong asi makhatana chatharaklabadi ajagi matung ina matik chaba legal constitutional amasung administrative action sing lokhatlagani hairi
NACN IM na Indian authorities sing civil society organizations sing mahairoi body sing amasung media sing da nakal amakhaki oiba wafam sing phongdokpa leptuna justice santi amadi tangdu leitaba hanjilaknaba miyamgi damak jangsan minerasi haina phongdorakli. Jalianong Furup ki apex body ama oiriba Jalianong United Community JUC na konsa khulda phajanduna thamliba naga civilian tarukta tekta kaidana thadoraknaba khanghalakpaga loinana karigumba naga khunja singasi asoi angam yaudana thadoraktaba tarabadi wathok asi chauthораktuna pamdaba thodok kaya thoklakpa yai hairi. JUC President Maibom Paumina hostage exchange proposed to kiba adu kuki luchingba ngakna chatpa ngamdre haina maral sikre. Housing fazinduna thamliba naga civilian singadudi Reverend Dr. Manu Thumai, Fenrongwi Thumai, Fenrilung Chawang, Kali Wangbo, Abonmai, Pastor Kanpibo, Amasung Dilip Thumai Singni. Hariba naga civilian taruk asi thasagi tarahumdoida IT road ki kolzimda militant singna ambush tawraba matung leilon wifi khun manaktagi miyoi kun galoinena fakhibani. Aduga negotiation tawnaraba matung nakalani maki khunja taramari thadoknarakhi. Adubu naga civilian tarukti hauzik fawba thadoktana leiri. Ngasi Assam ki Guwahati ki Bakraparada leiba Sri Sri Radha Govinda Mandir da World Meetei Council ki General Meeting ama famkhre. Ngasi ki mifamana WMC Assam Unit ki President oina Navakisor Yumnamna matam sangna Assam State ki President ki thau puramba matungda ngasi nauna Assam State ki Oza Ivoton Sarmabu President oina mifamna khanki. Pangthokiba thoramasida retired Colonel B.K. Singhana mifam mapu oibiki. Loinana Sachindra Singha President Sri Sri Radha Govinda Mandir Bakrapara L. Champa Devi President Mairapaibi Kamrup Thambal Singha President GMSO Helen Sana Devi President Sahitya Parisad Kamrup District. Retired Colonel Tezamani Singha Yumnam Navakisor National Spokesperson WMC Iboton Sama Assam State President Baldev Singha Working President UMAA Amasung Y Upendra Singha President MPF na Daistaphamki. Guwahati da leiba Meetei ki tongan ba lupki luchungla singna lakpiduna meeting asida saruk yabiki. Wangang loi kaya na maru oiba wahai kaya thambiki. Assam da leiriba Meetei macha singi tawpham thokpa thabak Paikhat Minasi Haina WMC ki National Spokesperson Nabakishore Yumnamna Miyamda Haiki. Nauna Khalaba President ki thau paibiriba Oza Iboton Sarmana Mahaki ngamzaba thakta Assam da leba Meetei singi chawkhat tharangi thabak singda thawai yauna saruk yazagani amasung World Meetei Council bu heina chawkhat pa thakta laknanaba honajagani loinana miyamna su Meetei singi khanbiduna mateng pangbiyu haina phongdokhi. Haukiba April thagi tang tareta tronglawbida thokiba yamna laibak thiba thodokta soktuna hinghauraba Meetei ireicha ahumda ningthauzam Bizen Singh apokpa and Samungau Singh Naren Sena Ward number 10 Oinam Roman Singh apokpa O Nungshi Singh Chandapur Thanga Moirang Them Muba Singh apokpa M Bir Singha Moirang Konjengbam Lekai Singda WMC Manipur State Unit ki maikaidagi ngamzaba cell ki mateng ngarang member singna punna mateng pangjakre. Yamna nungai tribadi asokpa oihawriba ireja singi marakta imungi bread earner oiba yauri makhata na surgery tawgadabasu yawhauri. Makhoi kaidongai suba nomba ngamduna hanagumna imungi daita puba misak oirakani haibadu adumak matomda hangzaduna leihawri. Maramasina awaba taraba ireja singasigi government ha midyeng changbiduna makhoi gi hauzik oiriba amadi matung tarakpa makhoi gi punsi oibedasu saruk yabinaba haina paliba lengakta apil tarakli. Loshilakpada mariba pamo na pizari.